ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝ ꯌꯦꯡꯍꯟꯖꯒꯦ ꯍꯥꯏꯗꯤ ꯀꯨꯀꯤꯗꯒꯤ ꯋꯥ ꯂꯧꯊꯣꯛꯄꯅꯦꯕꯀꯣ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯁꯦ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯄꯪꯉꯤ ꯍꯥꯏꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯇꯥꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏꯕ ꯐꯥꯎꯕ ꯑꯗꯨꯗꯤ Hello? 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 Hello, Simboy. Hello, ito na sama. Nang Simboy na tro? Hanara, Simboy na traga, pang hai dito. Wait na. Mani ne, ay may tayo ni ne. Simboy, ay kang drobo nang. Kunara ne, come to ne. Ay, nang friend sambi ni ne. My friend. Kay nungay ko. Lando nungay bra. Kay ino ne, phone ja, tawro ka nga ri, lan gi wari ang na hawja lay dubo. Ay, di sum na, maru mapang mo, way bagi sum phone tawro ko ni, lan nungay bra na haji ko, nang lan yam nungay bra. Marup na ingon da tawi bidu yan, siya ko ado, jikti lan oy bani na. Ay di marup oy ko, marup ki number do ay tham da ba. Ay, nang naway, thagi ni ne. Ay tambi gi du ne ba ha. Saur du kasi tong mo ay do na tra. Pare. Siya, siya bisu ko. Siya bisu kay siya tawo mo jikti. Sume, nang hay do yam chombo wa phang nang yam na kano tawi ne aseng budi sum hai adu nusi adu khalo de. Ai di yekna ba dugi wa to nang tum na thong oi lei aseng ba hai do ko dum diam phai. Oi da ba hai raga mi kano tong na ba hai tare ko. Oi da ba hai raga mi nusi ba man na ba hai do suru ku di nang gi aseng ba hai bu na bo ko gi yekna ba ne hai gera puna ba ne na hai gera nang aseng ba hai do adu na ba hen nusi re se. Ado wari khara sum ainonda hangake na pon sum tawjar ko ne ngasi je. Oh, jai ko de, hango hai ado saudro aina wakando to ngai ga tuki gidi kai nungda punba yaro ji Nang adu ngai ko adu mai haina roi je ko aina ngasi phone tawrai sidi nangonda akoi je irang je karamai tawna noi sai tagi su akoi sai tagi su karamai na gyan tamina ga dage haibagi wakalon du da aina nangonda sum suggest to longning dana ai ju suggest sum pining dana phone je tawro ko ni ko adu nang na di hana nang temper da lairame ngasi nang kainom tawrom dong male ko pare amore ama ore su ko ai koi ga mai kai ga di punba ta ga roi ai na nang murup oi bagi adom hai to ko le hoye kaisu kaide adu ita ga di ai su ai di noi jam puningi ko noi jam nungsi ai di nang saudi sauno ko no yam nungsi aduna amona uba pandre ko adi sum nungsi ba ji unara ga di nungsi bado magun mangi dana sum toy na lemina di adu sum toy na usala ga di ina ta jang ju yam toy cha sala di saninga te dana aduna nungsi bani na ai noi jam nungsi ko ai jam nungsi noi je aduna yam la na thamninge noi je ko adu koi ga amona samna ningdre ba hai samna ningde mom di ugidre he nungsi he na dumai leininge ba ko amona pun ba pandre seng na harage du di ko ai koi na ju pamdre pare da si na phagi ni iban nang haidu phagi ni ai haidu phagi ni ji bau da ibani wari sanai je aina ji phau ji da ibani ngang nai wa je phagi ni na adum khalli ko aduga kaino rom da oina reality oi rom da ai sanction lage adu hojik leidiba irang ji kramai tawraga di noi gi demand du hanto hanjin leitabra adu kramai tawraga di ko ji pun ba yani amtang hairo hairo ne kram han sira ko adu di hangono da pare na hanganing da hangaroi ge na hogone na maitai na kadai da hauriba maitai na get anglo manipur war ge mai get no mai khabadu de hai saklang nga ka ru phajang ngau ne thoksu thokidaba war du gi get bu mai thadok fi phatro adu ba koi thadok budi nate noi gi mar gi kan organize lamana ju koi cookie singna noi ada ga leiba workshop amada gi tayar da lawra ga mai thabane na moi press note ka thokri du di nate adu aran mani maitai na mai thabane adu ita ga di lan do hauge na hai tar ga di maitai na ada adu ta na torbung kang bai ta na la ga adagi noi japur jom dai la yungi ba get tu mai thabagi muhuta lan do horge na hai tar ga di koi sai da leiba anak wasidagi hana hauroidra ba adu noi su adagi noi na kan susapur dagi hai ga laga impan manung da thamai manung da nagapan manung da noi na lan je haure mi hapa haure hai ga di yum mai thaba haure hai ga di adu chum bata ba ya ga da ba reality oi ba ra ba du panga ai no to to maitai na haubani maitai na mai thabani pare nang na ju adumaina adum khalle adu ta gi noi anglo cookie war si karamba sahida mafam kadai da thokiba lano hairo ukul sai ta thopana na ukul sai ta thokune adu commander di landu gi hangunu adu panga hangunu ko kare adu ti adu ai na je laitaba pot amada noina dream sagalaga adumaina separate an do yam phate tawnu ko aina ai da di hai ga do to be laitaba di hai ga no ko noi gi anglo cookie war ukulum da to yana hai ukulum da gi hatak moigi indigenous people gaina ukulum da adugumba anglo cookie war thokiba laitena adagi tongan ba UK da laiba adagi British Museum da laiba kanu library da ju sanga yengo anglo cookie war thokra na adu RTI thare kan da ju anglo cookie war je laitena hai adu noi na tan da laina hai ga mai toiba adu ma kun panga hai sin bane ai khoi di laina adom da thoina
ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏꯅ ꯐꯔꯦ ꯄꯪ ꯍꯥꯏꯖꯤꯜꯂꯒ ꯑꯩꯈꯣꯏꯅ ꯊꯥꯖꯒꯦꯔꯣ ꯑꯗꯨ ꯅꯣꯏ ꯎꯈ꯭ꯔꯨꯜꯂꯣꯝꯗ ꯊꯣꯛꯑꯦ ꯂꯧꯔꯣꯅꯦ ꯑꯩꯅꯗꯤ ꯊꯣꯛꯇꯦꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯊꯣꯛꯑꯦꯅ ꯈꯜꯂꯁꯦꯕ ꯊꯣꯛꯑꯦꯅ ꯎꯈ꯭ꯔꯨꯜꯗ ꯇꯧꯕ ꯅꯣꯏꯒꯤ ꯑꯗꯨꯒꯤ ꯂꯥꯟꯗꯨꯕꯨ ꯅꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗ ꯄꯣꯔꯛꯑꯒ ꯅꯣꯏꯒꯤ ꯑꯗꯨꯒꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯌꯣꯡꯉꯤꯗꯨꯕꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯨꯀ꯭ꯔꯦꯟꯒ ꯔꯨꯁꯤꯌꯥꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯁꯨ ꯂꯥꯟ ꯇꯧꯅꯔꯤꯁꯤꯁꯨ ꯑꯗꯨꯒꯤ ꯍꯌꯦꯡ ꯃꯦꯃꯣꯔꯤꯌꯦꯜ ꯀꯩꯅꯣꯗꯨ ꯒꯦꯠꯇꯨ ꯀꯩꯅꯣꯗ USA ꯗ ꯆꯠꯂꯒ ꯌꯨꯡꯉꯨꯒꯗ꯭ꯔꯥ ꯑꯁ ꯀꯕꯤ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯉꯦꯗ ꯑꯩꯅ ꯍꯥꯏꯁꯤꯁꯨ ꯌꯥꯝ ꯆꯨꯝꯕ ꯋꯥꯗꯤ ꯅꯠꯇꯦ ꯅꯪ ꯅꯁꯥ ꯅꯊꯟꯇ ꯈꯪꯖꯩꯑꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩꯅ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯃꯩ ꯊꯥꯕꯅꯤ ꯃꯩꯇꯩꯅ ꯂꯥꯟ ꯍꯧꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯁꯥꯝꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯐꯩ ꯑꯗꯨ ꯅꯣꯏꯁꯨ ꯑꯗꯨꯒꯤ ꯋꯥꯈꯟꯗꯣ ꯍꯟꯗꯣꯛꯇ꯭ꯔꯤꯈꯩꯗꯤ ꯄꯥꯛ ꯌꯥꯔꯣꯏꯀꯣ ꯑꯩ ꯍꯥꯏꯖꯒꯦ ꯁꯤꯡꯕꯣꯏ ꯑꯗꯨ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯩ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯉꯁꯤ ꯅꯉꯣꯟꯗ ꯌꯥꯝ ꯆꯝꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯗꯨ ꯑꯩꯅ ꯍꯪꯕꯗ ꯅꯪ ꯈꯨꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯤ ꯅꯣꯏꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯏꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯣꯏ ꯀꯔꯤ ꯗꯤꯃꯥꯟ ꯐꯪꯉꯒꯗꯤ ꯅꯣꯏ ꯂꯦꯞꯀꯦ ꯀꯥꯏꯅ ꯈꯟꯕ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯪꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯐꯪꯗꯕꯒꯨꯝꯕꯅ ꯈꯟꯕꯅꯤ ꯑꯩꯈꯣꯏꯗꯤ ꯐꯪꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯀꯅꯥꯅ ꯄꯤꯔꯤꯅꯣ ꯑꯗꯨꯗꯣ ꯀꯅꯥꯅ ꯄꯤꯔꯤꯅꯣ ꯑꯩꯈꯣꯏꯅ ꯄꯤꯕꯅꯤꯅ ꯅꯣꯏꯅ ꯍꯣꯏ ꯑꯩꯈꯣꯏ ꯀꯔꯝꯕ ꯑꯣꯊꯣꯔꯤꯇꯤ ꯋꯥ ꯍꯥꯏꯒꯦꯅꯦ ꯀꯩꯅꯣ ꯋꯥ ꯍꯥꯏꯒꯦꯅꯦ ꯁꯤꯝꯕꯣꯏ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯑꯃ ꯀꯩꯅꯣ ꯇꯧꯕꯁꯤ ꯔꯤꯀꯣꯅꯥꯏꯁ ꯇꯧꯕ ꯀꯩꯅꯣ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨ ꯏꯊꯟꯇ ꯑꯩꯈꯣꯏꯒꯤ ꯑꯉꯥꯎꯕꯗꯧꯅ ꯑꯩ ꯏꯊꯟꯇ ꯐꯪꯖꯕꯅꯦ ꯍꯥꯏ ꯌꯥꯕ ꯋꯥꯔꯣ ꯑꯗꯨꯕꯣ ꯑꯗꯨ ꯀꯅꯥꯅ ꯄꯤꯔꯤꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯔꯥ ꯑꯩꯅ ꯍꯥꯏꯕꯁꯨ ꯈꯔ ꯇꯥꯎꯅꯦ ꯑꯩ ꯍꯥꯏꯕꯁꯨ ꯈꯔ ꯇꯥꯎꯅꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯔꯥ ꯀꯔꯤꯅꯣ ꯍꯥꯏꯔꯣꯅꯦ ꯑꯁ ꯃꯉꯣꯟꯗ ꯄꯤꯕ ꯄꯤꯗꯕ ꯀꯅꯥꯅ ꯄꯤꯕ꯭ꯔꯥ ꯑꯩꯈꯣꯏ dꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩꯈꯣই ꯐꯪꯈ꯭ꯔꯦ ꯋꯥ ꯂꯣꯏꯔꯦ ꯊꯝꯃꯣ ꯐꯣꯟꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯉꯥꯏꯈꯣꯅꯦ ꯁꯤꯕꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯅꯉꯣꯟꯗ ꯂꯦꯟꯕꯁꯤ ꯅꯪ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯪꯁꯦ ꯑꯩ ꯂꯦꯟꯐꯝ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯋꯥꯏꯗꯩ ꯍꯧꯅ ꯌꯥꯔꯦ ꯁꯥꯅꯤꯅ ꯃꯤ ꯉꯥꯡꯕꯁꯨ ꯃꯤ ꯃꯔꯣꯟꯁꯨ ꯈꯪꯗꯕꯅꯤꯅ ꯑꯩ ꯗꯥꯏꯂꯣꯛ ꯐꯖꯕ ꯑꯃ ꯍꯥꯏꯔꯛꯀꯦ ꯗꯥꯏꯂꯣꯛ ꯐꯖꯕ ꯑꯃ ꯍꯥꯏꯒꯦꯁꯦ ꯐꯥꯒꯤ ꯑꯣꯏꯅ ꯂꯣꯏꯔꯝꯗꯥꯏꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯧꯗꯣꯡ ꯑꯃ ꯌꯥꯝ ꯊꯤꯅ ꯐꯨ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯍꯧꯗꯣꯡ ꯑꯃ ꯌꯥꯝ ꯊꯤ ꯐꯨ ꯇꯥꯔꯒꯁꯨ ꯃꯕꯨꯛ ꯂꯥꯝꯃꯀꯥꯟꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯆꯪꯉꯛꯀꯅꯦꯕ ꯍꯥꯏꯗꯤ ꯃꯄꯨꯅꯤꯅꯀꯣ ꯑꯗꯣ ꯃꯤꯒꯤ ꯍꯨꯏ ꯑꯃ ꯅꯪꯅ ꯆꯥꯛ ꯊꯥꯕꯤꯔꯨꯀꯥꯟꯗꯅꯦ ꯍꯨꯏꯗꯨꯅꯅꯦ ꯅꯪꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯩ ꯀꯥꯎꯔꯣꯏꯕ ꯑꯗꯨꯒ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯁꯥꯁꯤꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯁꯥꯁꯤꯗꯤꯅꯦ ꯆꯍꯤ 30 ꯊꯥꯛꯄꯤꯔꯁꯨꯅꯦ ꯅꯣꯏꯒꯤ ꯑꯁꯣꯏꯕ ꯑꯃꯇꯪ ꯍꯥꯏꯕꯤꯔꯨꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯕ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯆꯤꯛꯀꯦ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯦꯕ ꯆꯨꯝꯕ꯭ꯔꯁꯦ ꯑꯗꯨ ꯈꯟꯒꯅꯣ ꯑꯩꯈꯣꯏꯗꯤ ꯀꯁꯇꯝ ꯌꯥꯗꯕꯅꯦ ꯍꯨꯏ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯀꯨꯀꯤꯅꯦ ꯀꯨꯀꯤꯁꯨ ꯅꯠꯇꯦ ꯅꯣꯏꯁꯦ ꯍꯨꯏꯁꯨ ꯅꯠꯇꯦ ꯅꯣꯏꯁꯦ ꯁꯩꯇꯥꯟꯅꯤ ꯅꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯣ ꯅꯈꯣꯏ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯇꯨꯃꯤꯟꯅ ꯆꯦꯛꯁꯤꯜꯂꯒ ꯌꯦꯡꯉꯣ ꯌꯦꯡꯁꯦ ꯑꯗꯨ ꯂꯥꯟꯁꯦ ꯉꯥꯏꯈꯣ ꯋꯥ ꯍꯥꯏꯒꯦ ꯉꯥꯏꯈꯣ ꯁꯤꯝꯕꯣꯏ ꯑꯩ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯗꯅꯦ ꯑꯩ ꯅꯉꯣꯟꯗ ꯑꯦꯅꯤꯃꯤꯅꯦꯅ ꯈꯟꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗꯒꯤ ꯋꯥ ꯈꯔ ꯈꯪꯕ ꯄꯥꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯐ꯭ꯔꯦꯟꯒꯨꯝꯅ ꯈꯟꯕꯅꯦ ꯑꯩꯗꯤ ꯑꯦꯅꯤꯃꯤꯒꯨꯝꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯦꯅꯤꯃꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏ ꯀꯩꯅꯣ ꯇꯧꯕꯗ ꯂꯥꯟꯁꯦ ꯅꯣꯏꯅ ꯀꯩꯅോ ꯇꯧꯕꯗ February 3 ꯀꯩꯅꯣꯗꯨꯗ May 3 ꯃꯩ ꯊꯥꯕꯗꯒꯤ ꯍꯧꯕꯅꯦꯅ ꯍꯥꯏꯔꯛꯑ ꯂꯥꯟꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ May 3 ꯃꯃꯥꯡꯗ ꯑꯩꯈꯣꯏꯅꯁꯨ ꯀꯨꯀꯤꯅ ꯍꯧꯕꯅꯦꯅ ꯍꯥꯏꯔꯤꯅꯦꯀꯣ ꯅꯣꯏꯅꯁꯨ ꯃꯩꯇꯩꯅ ꯍꯧꯕꯅꯦꯅ ꯍꯥꯏꯔꯤꯅꯦ ꯑꯁꯦꯡꯕꯩꯗꯤ ꯋꯥ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯅꯔꯒ ꯏꯕꯥꯅꯤ ꯇꯦꯟꯁꯟ ꯂꯩꯅꯅꯤ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯄꯣꯏꯟꯇ ꯂꯥꯛꯅꯁꯦꯕꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏꯅꯁꯨ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯅꯪꯁꯦ wari ꯌꯥꯝ ꯁꯥꯟꯅꯅꯤꯡꯕ ꯑꯗꯨꯒꯤ ꯇꯧꯖꯔꯛꯄ ꯑꯩꯈꯣꯏꯗꯤ ꯁꯥꯟꯅꯅꯤꯡꯗꯕ ꯁꯥꯟꯅꯅꯤꯡꯗꯕꯅꯤꯅ ꯑꯗꯨꯗꯤ ꯂꯥꯁ ꯑꯣꯏꯅꯁꯦ ꯉꯥꯏꯈꯣ ꯌꯥꯗꯦ ꯑꯗꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯉꯣꯟꯗ ꯑꯩ ꯑꯔꯣꯟꯕ ꯍꯥꯏꯔꯣ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏꯅ May 3 ꯏꯔꯥꯡ ꯍꯧꯅꯔꯤꯁꯤꯒꯤ ꯃꯃꯥꯡꯗ ꯅꯣꯏꯅ ꯀꯩꯅꯣꯒꯤ ꯃꯩ ꯊꯥꯕꯗꯒꯤ ꯍꯥꯠꯅꯕꯅꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ May 3 ꯃꯃꯥꯡꯗ BDF ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯄꯣꯄꯤ ꯌꯥꯟꯕ ꯆꯠꯈꯤꯕꯗ ꯅꯣꯏꯅ ꯍꯥꯠꯈꯤꯕꯗꯨꯗꯤ ꯂꯥꯟꯁꯦ ꯀꯅꯥꯅ ꯍꯧꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯠꯄꯗꯤ ꯒꯣꯔꯃꯦꯟꯒꯤ ꯃꯤ ꯍꯥꯠꯄꯅꯦꯅ ꯀꯩꯅꯣ ꯃꯩꯇꯩꯅꯦ ꯇꯥꯡꯈꯨꯜꯅꯦ ꯑꯩꯈꯣꯏ ꯈꯪꯕ꯭ꯔꯣ ꯒꯣꯔꯃꯦꯟꯒꯤ ꯐꯣꯔꯁꯦꯁꯅꯦꯅ ꯍꯥꯠꯄꯅꯦꯕ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯅꯤ ꯏꯁꯇꯦꯠ ꯐꯣꯔꯁꯅꯦꯅ ꯍꯥꯠꯂꯤꯔꯥꯕ ꯑꯗꯨꯗꯣ ꯑꯗꯨꯅꯤ ꯏꯁꯇꯦꯠ ꯐꯣꯔꯁꯅꯦ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯥꯏꯈꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯇꯦꯠ ꯐꯣꯔꯁꯅꯦꯅ ꯍꯥꯠꯄ ꯑꯣꯏꯇꯥꯔꯒꯗꯤ BDF-ꯇꯨꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯃꯆꯥ ꯃꯁꯨꯅꯤ ꯃꯥꯏ ꯃꯊꯛꯇ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕꯀꯣ ꯃꯥꯏ ꯃꯊꯛꯁꯤꯗ ꯑꯆꯧꯕꯁꯤꯡꯗꯨꯒꯤ ꯑꯣꯔꯗꯔꯅꯅꯦꯕ ꯑꯗꯨ ꯅꯣꯏ ꯀꯣꯄꯤ ꯌꯥꯟꯕ ꯈꯣꯠꯄ ꯆꯠꯂꯤꯗꯣ ꯍꯥꯏꯕꯗꯤ ꯑꯆꯧꯕꯁꯤꯡꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯅꯣꯏ ꯀꯨꯀꯤꯁꯤꯡꯅ DG IG ꯅꯨꯡꯖꯤ ꯃꯌꯥꯝ ꯑꯣꯏꯔꯤꯕ ꯃꯣꯏꯒꯤ ꯑꯣꯔꯗꯔꯅꯅꯦꯕ ꯑꯗꯨ ꯀꯣꯄꯤ ꯌꯥꯟ ꯆꯠꯂꯤꯗꯣ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯊꯛꯇ ꯂꯩꯕ ꯑꯣꯊꯣꯔꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯆꯧꯕ ꯑꯗꯣ ꯃꯣꯏꯁꯨ ꯒꯣꯔꯃꯦꯟ ꯁꯔꯚꯦꯟꯒꯤ ꯒꯣꯔꯃꯦꯟꯒꯤ ꯉꯥꯏꯈꯣ ꯑꯩ ꯍꯥꯏꯁꯦ ꯂꯣꯏꯅ ꯇꯥꯈꯣ ꯃꯣꯏꯁꯨ ꯀꯩꯅꯣꯒꯤ ꯒꯣꯔꯃꯦꯟꯒꯤ ꯄꯨꯂꯤꯁꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯅ ꯍꯥꯠꯇ꯭ꯔꯤꯗꯨꯅ ꯀꯩꯗꯧꯕꯩ ꯍꯥꯠꯇ꯭ꯔꯤꯅꯣ ꯑꯗꯨꯗꯤ ꯂꯝ ꯍꯥꯏꯊꯣꯛꯏꯁꯤꯅ ꯃꯔꯨ ꯑꯣꯏꯕꯒꯤ ꯄꯪꯂꯥ ꯍꯥꯏꯔꯒ ꯑꯩꯗꯣ ꯑꯃꯨꯛꯀ ꯌꯥꯔꯦ ꯇꯣꯛꯁꯦ ꯑꯗꯨꯗ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯌꯥꯎꯗꯦꯀꯣ ꯑꯗꯣ ꯅꯣꯏ ꯀꯨꯀꯤꯗꯩꯁꯨ ꯐꯣꯔꯁ ꯃꯌꯥꯝ ꯌꯥꯎꯏ ꯒꯣꯔꯃꯦꯟ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯃꯣꯏ ꯀꯨꯀꯤꯒꯤꯗꯁꯨ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝ ꯂꯩ ꯅꯣꯏꯒꯤ ꯀꯨꯀꯤꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯣ ꯃꯣꯏꯅ ꯑꯣꯔꯗꯔ ꯄꯤꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕ ꯃꯥ ꯆꯠꯂꯤꯁꯦ ꯅꯣꯏ ꯀꯨꯀꯤꯒꯤ ꯑꯆꯧ ꯑꯁꯥꯡ ꯃꯉꯣꯟꯗ ꯑꯣꯔꯗर ꯄꯤꯔꯛꯄ ꯀꯣꯄꯤ ꯌꯥꯜꯂꯣꯅ ꯑꯣꯔꯗर ꯄꯤꯈꯤꯕ ꯑꯆꯧ ꯑꯁꯥꯡꯁꯨ ꯅꯣꯏꯅ ꯍꯥꯠꯇ꯭ꯔꯤꯗꯨꯅ ꯀꯩꯒꯤꯅꯣꯕ ꯍꯪꯒꯅꯨꯗ ꯑꯁ ꯀꯕꯤ ꯅꯪ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥꯗꯣ ꯍꯩꯖꯟ ꯑꯦꯖꯦꯟꯗꯥꯗꯣ ꯂꯣꯏ ꯈꯪꯂꯛꯀꯦ ꯍꯥꯏꯔꯕ꯭ꯔோ ꯌꯥꯔꯦ ꯐꯔꯦ ꯑꯗꯣ ꯅꯪ ꯌꯥꯝꯅ ꯈꯪꯉꯒ ꯑꯩꯈꯣꯏ ꯈꯪꯉꯒ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯐꯔꯦ ꯑꯗꯨ ꯍꯥꯠꯂꯨꯕꯩꯅꯦ ꯉꯔꯥꯡ ꯑꯗꯨ ꯍꯥꯠꯂꯨꯕꯩꯅꯤꯀꯣ ꯉꯔꯥꯡ ꯅꯣꯏ ꯀꯩꯅꯣꯗ ꯇ꯭ꯔꯛ 3ꯗ ꯆꯟꯗꯗꯅ ꯇꯧꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯁ ꯈꯪꯕ꯭ꯔꯣꯗ ꯀꯕꯤ ꯅꯪ ꯋꯥꯔꯤꯗꯣ ꯑꯁ ꯉꯥꯡꯉꯦꯗ ꯑꯩ ꯅꯣꯏ ꯀꯩꯅꯣꯒꯤ ꯅꯣꯏ ꯀꯥꯡꯄꯣꯛꯄꯤꯔꯣꯝ ꯁꯥꯏꯠꯇꯒꯤ ꯀꯌꯥ ꯌꯧꯒꯦ
ꯍꯥꯏꯒꯅꯨ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯑꯍꯨꯝ ꯌꯥꯎꯔꯦ ꯑꯗꯣ ꯁꯤꯃꯗꯤꯅꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯩꯁꯨ ꯃꯤꯉꯣꯟꯗ ꯍꯥꯏꯔꯣꯏ ꯅꯪꯁꯨ ꯀꯩꯅꯣ ꯇꯧꯔ ꯅꯣꯏ ꯃꯤꯁꯨ ꯀꯩꯁꯨ ꯇꯥꯔꯝꯃꯣꯏ ꯑꯗꯨ ꯏꯕꯥꯅꯤ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯍꯥꯏꯅꯖꯦꯕ ꯑꯩꯅ ꯈꯪꯕꯗ ꯀꯥꯡꯄꯣꯛꯄꯤꯗꯩ ꯑꯍꯨꯝ ꯌꯥꯎꯔꯦ ꯅꯣꯏꯒꯤ ꯁꯤꯒꯤꯁꯦ ꯑꯗꯣ ꯑꯇꯩꯗꯤ ꯍꯥꯏꯔꯛꯑꯣ ꯀꯕꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯣꯏ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯣ ꯅꯈꯣꯏ ꯀꯤꯔꯔꯣꯏ ꯅꯈꯣꯏꯗꯤ ꯄꯨꯈ꯭ꯔꯤꯗ ꯑꯩꯈꯣꯏꯅ ꯔꯥꯎꯟ ꯇꯧꯔꯒ ꯊꯝꯈ꯭ꯔꯕꯅꯤ ꯄꯨꯈ꯭ꯔꯤꯗ ꯔꯥꯎꯟ ꯇꯧꯔ ꯊꯝꯈ꯭ꯔꯕꯅꯦꯕ ꯉꯥꯏꯈꯣ ꯑꯩ ꯅꯪꯁꯨ ꯊꯝꯗꯧꯔꯃꯤꯅ ꯅꯪꯁꯨ ꯍꯥꯏꯅꯤꯡꯕ ꯑꯃ ꯍꯥꯏꯔꯦ ꯑꯗꯣ ꯑꯔꯣꯏꯕꯁꯤꯗ ꯑꯩꯁꯨ ꯍꯥꯏꯅꯤꯡꯕ ꯑꯃ ꯍꯥꯏꯍꯧꯒꯦ ꯍꯥꯏꯔꯣ ꯄꯨꯈ꯭ꯔꯤꯗ ꯅꯣꯏꯅ ꯔꯥꯎꯟ ꯇꯧꯔ ꯊꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯍꯥꯏꯒꯅꯣꯗ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯒꯁꯦ ꯕꯣꯝꯁꯦ ꯌꯥꯝ ꯆꯥꯎ ꯇꯥꯔꯒꯁꯨ ꯃꯅꯨꯡꯗꯒꯤ ꯄꯤꯛꯄꯗꯣ ꯑꯗꯨꯅ ꯄꯣꯈꯥꯏꯔꯛꯏ ꯅꯠꯇ꯭ꯔꯣ ꯍꯥꯏꯒꯅꯨꯅꯦ ꯅꯈꯣꯏ ꯃꯩꯇꯩꯗꯤ ꯑꯗꯨꯅꯅꯦ ꯍꯩꯕꯅꯤꯅ ꯁꯤꯡꯗꯗꯤ ꯀꯩꯅꯣ ꯅꯊꯤꯕꯣꯡ ꯆꯥꯕ ꯇꯝꯕꯤꯔꯤꯕ ꯅꯐꯤ ꯅꯔꯣꯟ ꯁꯦꯠꯄ ꯇꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯅ ꯁꯤꯡꯗꯗꯤ ꯅꯣꯏꯅ ꯁꯤꯡꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯊꯤꯕꯣꯡꯒꯨꯝꯕꯗꯤ ꯍꯥꯏꯒꯅꯨꯍꯦ ꯅꯪ ꯍꯥꯠꯇꯣꯛꯑꯣ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯑꯩꯅ ꯂꯣꯏꯁꯤꯜꯂꯔꯣ ꯑꯩ ꯃꯤꯅꯥꯏ ꯃꯆꯥ ꯅꯊꯤꯕꯣꯡ ꯆꯥꯛ ꯆꯥꯕ ꯄꯥꯟ ꯃꯥꯏꯔꯦꯟ ꯆꯥꯔꯒ ꯂꯩꯔꯝꯕꯗꯒꯤꯅꯦ ꯈꯪꯕ꯭ꯔꯥ ꯅꯐꯤ ꯅꯔꯣꯟ ꯆꯠꯄ ꯅꯊꯤꯕꯣꯡ ꯆꯥꯛ ꯆꯥꯕ ꯃꯩꯇꯩꯅ ꯇꯝꯕꯤꯔꯤ ꯉꯥꯛꯇꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯅꯦ ꯊꯤꯕꯣꯡꯁꯤꯡꯗꯒꯤ ꯋꯥꯉꯥꯡ ꯃꯨꯟꯇꯧ ꯂꯝꯒꯨꯝꯕꯗꯨ ꯑꯩꯈꯣꯏꯅ ꯂꯣꯏ ꯂꯧꯈ꯭ꯔꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯣ ꯉꯝꯕ꯭ꯔꯥ ꯌꯦꯡ ꯇꯥꯔꯦ ꯀꯣ ꯅꯣꯏꯒꯤꯅꯦ ꯑꯩ ꯅꯉꯣꯟꯗ ꯋꯥꯆꯞꯇꯅꯦ ꯑꯩ ꯅꯉꯣꯟꯗꯅꯦ ꯀꯩꯅꯣꯝ ꯊꯥꯕꯤꯔꯛꯀꯦꯕ ꯅꯪ ꯑꯀꯥꯝꯄꯦꯠ ꯌꯥꯝ ꯉꯥꯡꯉꯦꯀꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩ ꯅꯪꯗ ꯀꯩ ꯇꯧꯕ꯭ꯔꯣ ꯅꯪꯅ ꯀꯩ ꯉꯝꯕ꯭ꯔꯣ ꯑꯩ ꯃꯤꯅꯥꯏꯒꯤ ꯃꯆꯥ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯅꯪ ꯑꯀꯥꯝꯄꯦꯠ ꯌꯥꯝ ꯉꯥꯡꯕ ꯑꯀꯥꯝꯄꯦꯠ ꯌꯥꯝ ꯉꯥꯡꯕ ꯄꯥꯟꯗꯥ ꯃꯥꯟꯕ ꯊꯤꯈ꯭ꯔꯕ ꯅꯆꯤꯟꯗꯨꯗ ꯃꯔꯨꯅ ꯄꯥꯟꯕ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯑꯃ ꯐꯣꯇꯣ ꯑꯃ ꯌꯥꯎꯋꯦ ꯑꯗꯨ ꯊꯥꯕꯤꯔꯛꯀꯦ ꯌꯦꯡꯉꯨꯀꯣ